ख्वाई पुनमकपु MM na taramnu ukchari ngasi amuk MM Entertain Manipur na puduna lakchari film asigi maming Sargi Madam Thirushi film asi romance family drama category gi Manipur gi movie amane film asi chali bachahi 2026 asimaki March tha asimakta da release tawkhre film asibu yengnabagi da mangaiduna lagiba mayam pumnamakna yengba fangbiragani film asi adukki matik phajaba yengba matamda yamna nungaiba amadi film asigi wari asukki matik phajaba haibadu oiri film asi mayamna adukki matik pamnaba karam kanda release tawgadoribano haiduna mayamna hangnaduna lakba film amma khakni hojikti adukki matik phajraba film asi mayam pumnamakna yengba fangbiragani film asida maming leraba artist kaya amasu saruk yare makhoina tawthurakpa acting adukki matik phajaba yengba matamda yamna nungaiba haibadu oiri masina film asi yengba matamda film asi yengliba mayam pumnamakki pukning pianba haibadu oigadori film asigi director Thoiba Soibam assistant director na Karjit Sagol Shem film asigi story na Lamjing Tho film asigi producer na Naoba Loktongba film asigi cinematography na Sanjoy Shi Hais assistant cinematography na Mayranjit no oiri film asida marui basaktam langli basingdi Silhaiba Amar Gepilina Ratana Taton Manisha Hemabati Indu Punyaswari Rina Jolie RK Amarjit Joy Vidya Mary Tomthin asina chingbani film asigi singer na AJ Maisnam amadi Ras Elangbam amadi Pusparani na oiri film asi mayamna yengba matamda adukki matik phajaba yengba matamda yamna nungaiba amadi pukning nungsiba amadi ihul kaya ama phauhangadori film asibu yengba matamda yengliba pumnamakki pukning pianba haibadu oihangadori film asida artist sing asina tawribi acting adukki matik phajaba haibadu oiri maram aduna film asi yengba matamda hainingai leitana nungaiba haibadu oigadori adukki matik phajaba yengba matamda mayambu pelhangadoriba yengbagi pianba naira roidaba film asi mayam pumnamak yengminaduna film asigi phajaraba mahaw adu punna lawminasi Samcha nang khar dihan malabani ko pharasu phatrasu senior mane khar respect utpadi phabani mingon dai kai ba piba kaphalaga kaida nungai gi banang amu haure my fictional roles principal na sensari kudingi ngo bu chan hekraptana makogi ogremi akhoi sare tamna khara mateng tawbirona ai yumna hana thinbiramo taya angang se hana thinbirumna pharoidro Hepayam sarkanu mujau thawdo do dum thaw ngoksina bai mong nati sari tamada haido adi ma khangni ma yade ko media sanga chawa gai se noi tayai se ma ka lona khangna jaba nupi ga lei lakpra nangbu khangbra ba nangonda wai su nupi sinatana nupi kana ya bi doi no nangbo sai abu ai minute ani phana ngai roi ko lam lam bi ni hai bi nu ko punsin bi ro ai bo nang angang sahi pangam dia mong giroi masak matawdi kamai toge tembiro thamo oi zero nang tagi laukrabai gi nungsiva mapai sakpabu yengner lekhaga kajino ai tawdosibo chikna paliba ai khoi gi seng la yumban se maru phukna hutoke khanbi anu tabo abema nang ai bu han pumnuma nangonda leirabani nang wakhal tawko aina nang ngakpiba pamagadi lairam lenda leikraba aigi imado mangonda chalaga nang lale haijawo kaidorge abema angang na ne lam yam hengang mama lamata yaudabagum ngasi nangna lamthokliba khudose aigi punsi sida amuktang oirabasu phangjarabati khanduna laining oijaribani aigi punsi sida sumaina sum tawrisi kaigino aigi nungaiba mikup haibato laitrabra isado udaba yam kuire mana wan lengbani khanbada ai khangba yam wai mai angang shermi do ma horba ado amujago punna chapadi kari kai gi haiba maino bidasu lale hajaradaba hek sing dokdraba aina kaido yengoni migi mungi warida yauksallaga mapu saraga wangang base aida kya
ꯑꯩꯅ ꯐꯨꯜ ꯔꯦꯁꯄꯦꯛꯇ ꯆꯦꯝꯆꯥꯅ ꯀꯧꯔꯕꯅꯤꯅ ꯆꯦꯝꯆꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯥꯝꯕꯨꯡꯆꯥꯅ ꯀꯧꯕꯤꯌꯨꯀꯣ. ꯃꯇꯧꯗꯣ ꯑꯩꯅ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯔꯤ. ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯃꯤꯗꯕꯨ ꯍꯩꯅꯗꯕ ꯎꯠꯄ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ. ꯑꯉꯥꯡꯗꯨ ꯆꯍꯤ ꯄꯪꯌꯥꯝꯗꯤ ꯌꯥꯝꯃꯝꯈꯤꯔꯣꯏ. ꯃꯁꯛ ꯃꯇꯧꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ? ꯍꯣꯏꯗ ꯁꯨꯝ ꯅꯍꯥꯁꯤꯗꯤ ꯈꯔꯁꯨ ꯂꯥꯡꯊꯣꯛꯀꯗꯕꯅꯤ. ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯗꯤ ꯌꯥꯝ ꯉꯥꯎꯁꯟꯅꯈ꯭ꯔ ꯄꯣꯠꯅꯤ. ꯃꯩꯅꯧꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯟꯅꯕ ꯑꯣꯏꯔꯦ. ꯑꯗꯨꯒ ꯃꯩꯅꯧꯕꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯅꯕ. ꯁꯥꯔ ꯍꯩꯇꯝꯕ ꯍꯥꯏꯗꯣ ꯁꯤ ꯅꯠꯇ꯭ꯔꯣ? ꯃꯩꯅꯧꯕꯤ ꯅꯪ ꯂꯧꯕ ꯂꯥꯛꯏꯔꯕ? ꯑꯩ ꯃꯤꯅꯤꯠ 2 ꯐꯥꯅ ꯉꯥꯏꯔꯣꯏꯀꯣ. ꯀ꯭ꯂꯥꯁ 10ꯗꯩ ꯇꯥꯟꯅꯔꯛꯏꯅꯦ. ꯍꯧꯖꯤꯛꯐꯥꯎ ꯌꯥꯕꯤꯗꯦꯕ. ꯑꯗꯨꯒ ꯅꯪꯅ ꯃꯥ ꯅꯠꯇꯗꯤ ꯑꯇꯣꯞ ꯀꯅꯥꯝ ꯌꯦꯡꯉꯨ ꯌꯥꯗꯦ. ꯀꯥꯟꯅꯗꯦ ꯊꯝꯆꯥ. ꯃꯩꯅꯧꯕꯤ ꯋꯥꯈꯜꯗ ꯇꯣꯛꯑꯣ. ꯍꯧꯔꯛꯑꯗꯝꯅꯦ ꯃꯥꯒꯤ ꯐꯤꯛꯁꯟꯅꯁꯦ. ꯑꯁ ꯑꯩ ꯐꯤꯁꯦ ꯑꯝꯇ ꯍꯣꯡꯒꯦ, ꯂꯧꯊꯣꯔꯛꯑꯒꯦ. ꯑꯗꯨ ꯌꯥꯝ ꯀꯨꯏꯅ ꯅꯥꯏꯗꯨꯕꯨ ꯀꯩ ꯂꯩꯅꯥꯅꯣꯕ? ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯕ ꯅꯠꯇ꯭रो? ꯅꯨꯄꯤꯅ ꯅꯥꯕꯕꯨ ꯀꯩ ꯂꯩꯅꯥꯅꯣ ꯍꯪꯅꯕ꯭ꯔꯣ? ꯊꯃꯣꯏ ꯂꯩꯅꯥꯅꯤ, ꯊꯃꯣꯏ ꯂꯩꯅꯥ. ꯊꯃꯣꯏꯒꯤ ꯂꯩꯅꯥꯕ? ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯅ ꯅꯥꯆꯣꯝ ꯁꯦꯝꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯅ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯕꯦꯝꯃ, ꯅꯪ ꯑꯩꯕꯨ ꯋꯥꯍꯟꯒꯅꯨ. ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯂꯩꯔꯕꯅꯤ. ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯑꯕꯦꯝꯃ.